Maningda lairibase asuki pati afaba khulai ngate ni pairije si changaga hajiki maning jingdai tare yengudoine combing operation tawni kogi militian singa to tangairu ni habane lairam gidar lairam moidara adudi khangdre adu makoi changra matungda numi kyani lairaga amuk hana kogi militian singa nomai kathar kaduna habdu yam chawwa hanga moidi I know Jig Lady of Fanis district Manung Channel Ladiba, Thamnapokpi, Playground, Dumakta, the Maning the Lady Bus, to Central Force Mayama Mani, Adok, as I say, Pung Amata, Harage, State Force Auraga, Set of Forces, combined to Moina Haripa, Maikeida home died, quick combing operation, Todaba, Sanction Kivalere, Pumariga, Minetara Rom, Tarakle, Hariba, Puma, Sidida, Muhari Playground, Asidida, Central Processing, as Pullaga, Makuna, Hivagi Matungina, Thamnapokpi Maning Singhatare. Camera do zoom have tawro asigi chingji asidai dagini cumulative na nomai kathar ri basi hari ba cumulative na nomai kathar ri basi Khunjasing ju hari ba ching asidagi amna nak na tare am short range ta hari ba phab asidagi nomai kathar ko leire madun maram oraga basi akoi da tari ba Meitei Khunjasingda amna chauna nomai maru kam phawjila ko laikre madu na maram oraga hujik hari ba ching asidai da combing operation tawgani haibagi sem saba doni hujik set processing asina tawri basi ara masi changru matung da kaya yamna madugi achouba akhoi mai pa pa oigadara na tan oirodara habdudi miyamda yamna chauna wahang amadi hangi adu magul leiraba khulai miyam jo khoi sene phoje singajina pairi sizinari masi tawraga ne mokhona mathakta kar doje mathakta karu matamda kokimliten singa du thengna doribra chelam doira adu dumdi yam chawba wahang duri oiri adudi akhoi na hai ngamro mang thakta thokiba tongan tongan nomai kamna ba thingda hari ba central phoje coming operation changu matam batung dai tare madudai nomai ka khuda khangodra lekhraga khoigi amuk numi khani leiraga Hariba Changlure Pamdagi Banka Sadalaga among no Kathaki Todo, Mamala Hadramiana, Poguna, Madu Chinavadu, Handaki Matang, Kohan Bangam, never Honabadudi, Tuan Marina, authorities sing Chingasina, Achoba, Todang, Mokona, Yabadudi, Todang, nobody ocean. Tangkun gamadi dagi hawraga Imphal East district ki manung channel lari ba yangang popi sabung kok sana sabina chingba akoi ba sidai da kogi militen sing nang haletana nomai kathal tana miyo kya so phana khibagi thodo lei khrem da special commando gi me phopo shok kibale ni masina maram oraga ngasi ayu phoba kogi militen sing na nomai kathar padagi miyam da mi paiba du chawna pokhi madudagi koi tonga tonga security personnel sing ngasi pung amarom ta bada yang popi dagi changsillaga kogi militen sing leramba yai hariba mafam du tamna combing operation tawbagalana namadu tangsin naba honaki du changsin bagi phongdoki lekhi adubu miyamna phongdorpagi matung inadi changsin khiba kuki militar laifam tan changsin khiba singado khoi security personnel singadona yoramdana halai kuki singna thingbadagi changmangamdana halai hawa pham phongdorai madudasu natana madugi wahogudagi khochawnaraba miyamna ngasi pung 5 ga min 10 rom numidang waram tarakpa matamda bro changchaluba combing operation changchaluba security personnel singado thorpa matamda yangampopi bazada thatlaga chakhiba yaroi madu mafamdu yawna changlangadabani amadi miyam singa sinor legadabni haidana lambi thatuna thingbagi thodok leiki hariba lambi thingbagi thodo si thorokpadagi miyangi rang adu nemthanaba chu mari lenaba singi makedagi honabada natana madu wari sanaduna kari tawba yabagi hadu yengsminasi haiduna hojiksi lairi makhatana kari lapag yabagi hadu de khoi puni yengmina mathau tari hiromiski matangda pawdom jari ba Tanoranjan Imphal East